Lakhipuronline puthokjaba December gi tang 18 ningthau kaba numit ki Khomjinba Pao tabirase. Ahanbada maruoiba pau mathang chahi 2023 gi academic session dagi hauraga Assam dasu mitei meyakna lairik tamba haunana bataksin gadawri. All Assam Manipuri Doctors Association amda amasung nongthangleimana kusamnaduna Pontarapurda free medical camp pangthokre. Handakta Manipur Judicial Service 2022 da ahum suba position da mai paklakraba Fakhrul Islam Chaudhary butaram nokre. Manipuri Literary Forum Assam gi Thausil Kanglup ki mipamama koroi kandi da pangthokre. Sapor Moina High School gi headmaster oiramba Ingudam Jitendrana manung matam chadana laikidabada maigei kayadagi makhatana awapa phongdoknarakle. Kasar Jila gi Rigunlung village da church ama nauna hangdokre amasung Iram da miyam gi apunba khorjailup ima kholna Tongbram Chandrakalana iba Lairol Saitharol koba sairengi lairik ama phongkre. Haujik mapungoiba pau tabirase. Lakhipur khumanda laiba ibudau thongnang lampakta MLPCC gi member singna Manipur lengakna approve tawraba mitei meyakna lairik laisu tamba haunana ba hotnana bagi damak semba working subcommittee gi member sing amasung invitee singi oiba miphamama MLPCC gi chairman Dr. KN Channa mifhamma pu oiraga mifhamama December gi tang 13 thangja numita pangthokre. Mifhamda khana nainakiba hiram singdi September gi tang 15 da Janata Bhavan Guwahati da MLPCC gi member organization singi Mihut Yauna Education Minister Dr. Ranos Pegu ka phamina kiba meeting gi makha chathaba oina amasung Silchar da phamkiba Assam gi cabinet mifhamda yawba lakhiba Dr. Ranos Pegu ka MLPCC gi mihut singa November gi tang 18 da unarubagi paudam piba amasung khongjang asi makha tana karam haina mai pamna chathagatagi haibagi matangda pangthokpa mifhamne. MLPCC ki convener Sopona Education Minister ga unarubagi paudam piki. Paudam pirabagi tungda mifhamna kupna khana nainaraba matungda warep mari lauki. Ahanbada MLPCC na haukiba August ki tang 18 da Manipur lengakna approve tawraba mitei mayekna Assam dasu lairik tamhannabagi damak MLPCC na sangsinduna lakiba khongjanggi matangda mayek sengna Manipuri Sahitya Parishad Assam da khanganba. Anisubada Manipuri Sahitya Parishad Assam na lisang sitna sizinaduna laklaba amadi Manipur lengakna approve tawraba mayek 19 pu Assam da formally tamhanbagi Assam lengaki mafamda taksinba. Karbi Anglong gi Bokazan da October da phamkiba Parishad ki CEC gi mifhamda laukiba warepu MLPCC na mifham asida sagwatki amasung MLPCC gi maigedagi angama mating pangba haina sulepnakhe. Ahum suba warepta Assam gi Manipuri Samaj ki apex body oiriba Manipuri Sahitya Parishad ta mathau taba khongjang kayak changsinduna amasung Assam lenga ka tanabiduna lakliba 2023 gi academic session dagi Manipur lengakna approve tawraba mitei meyakna lairik tamba haunabagi tamak haijaba haina lepnakhi. Mari subada masiga mari lenana Education Minister na takpiramba matungina Manipuri Sahitya Parishad Assam na Assam ki Manipuri organization singi oiba mifhamama kauduna makhataba khongjang chathabinaba haijaba haina sulepnakhi. Mifhamasida Arambam Nandababu Chairman JSC for Safeguard of Indigenous Manipuri Peoples of Assam Yumnam Nadia Chan President Mitei Pukailup Konjengbam Aruna Devi President All Assam Manipuri Mairapaibi Coordination Committee Purisabam Manithon President Manipuri People's Front Lakhipur Committee Leisungbam Robindro Vice President Naharol Khorirol Silup K. Champalal Singha Salauddin General Secretary Maifa R.K. Gopal Sana Abdul Hamid Saram Herajit K. Bidapati Singha I. Nilbir Konthaujam Nandababu Fayasuddin Ingudam Sotis na chingba oja singna saruk yakhi haina MLPCC na thadorok pacherol amada phongdorakli. All Assam Manipuri Doctors Association amda amasung nongthang leibana kusamnaduna Bontarapur Chautun ME School da ahum suba free medical camp pangthokre. Thorom gi hawgalakpada hizam irapot ki mitamda hailei katki saruk yakhiba doctor singi maphamda lengyan fi yanduna nongthang leima gi maigedagi ikai khumnaba utki.
Innovative Life Science Private Limited की Managing Director Anup Dattana Nongthanglema की President Haurongbam Bimol amadi Amda की President Dr. Hizam Menjorda Memento amamam piduna ikai khumna chakhi Free Medical Campus da saruk yakiba Dr. Singdi Dr. Hizam Menjor Dr. Nandababu Dr. M. Ranjit Dr. N. G. Surendra Dr. K. H. Jitendra Dr. Y. Kishore Dr. Y. N. Singh Dr. K. Sanjeev Kumar Dr. H. Ibocho Dr. Namrata amasung Dr. R. K. Pritini Hairiba lemna layeng bagi thoram asida miyoi chahum layeng ki bagalunana makoi da lemna hidak langthaksu yenthoki campus da mateng pangkiba medical representative singbusu nongthanglema maigei dagi ikai khumna ba phongdoki haina nongthanglema boddarapur gi general secretary Laisram Bimol gi cherol amada phongdorakli Singirbon GP Body amadi Model High School Singirbon anina senduna ngarang nongmaijing numita handakta Manipur Judicial Service 2022 da ahum suba position da mai paklakraba Singirbon Part 3 Munsigram gi Fakrul Islam Chaudhary bu taramna okre Singirbon GP President Dema Khan mayai tangbal logdana pangthok ki ba thoramda school asigi headmaster Muhibur Rahman na taramna okpagi warul pikhi thoramasida Model High School ki patharaba headmaster S Abdul Mannan Mufti Union High School Dolugram ki headmaster Rahimuddin Singirbon High School ki headmaster Jamaluddin Raja Bazar Education Block ki accountant Tahir Ahmad Chaudhary Sakna Arabak Kabi amadi Allahabad Bank ki manager Tahir Sajabam Model ME School ki patharaba oja Thokchom Manimohon Singirbon ME School ki patharaba oja Y Birendra Singh na chingba miyoi singna maruoiba wangangloi oiki matungda chief guest ki phampham langda leitengkiba Fakrul Islam Chaudhary ki maphamda khudolpot tamduna taramna okhi President na mifam mapugi warul piraba matung Jaur Rahman na thakatwai pi ki pagalwenana thauramadu loisinki The Manipuri Literary Forum Assam gi Thausil Kanglup ki mifam mama thangja numita koroi kandida leiba Baskandi Junior College ta pangthokre Forum gi President Yumnam Nadia Chana preside tawkiba mifam aduda Forum gi chahi gi mifam lakliba 2023 gi February ki tang 16 ta pangthokpa haina lepnaki Ayuki pungtara dagi haudokkiba mifam aduda Loop ki General Secretary Huirem Babatonna wahaudok warol thamki February ki tang 16 ta pangthokadoriba chahi gi mifam da Forum gi chepong pantha gi akhanaba masing puthokpaga loinana sapam balop ki punsi amasung saita aduga Huirem Madan Mohan gi punsi amasung thabak haiba tongan tongan bahiram anida nainaroi anina naina wareng pathokani hairi aroibada Forum gi VP Konthojam Mangan Jauna Thagat Wahi Piduna Mifam Loisin ki haina Forum gi editor Abdul Hamid Sajabam na thadorokpa cherol amada khangalakle Sapor Maina High School da Oja Makok oiramba Ingudam Jitendra na laikhitabada Singirbon High School ki Oja Singh amadi mahiroi singna awapa phongdorakle mahisang asida haukiba thangja numita pangthokkiba mifamda school gi Oja Makok Jamaluddin Laikhidraba Oja Jitendra gi matik magunbu singtharaduna mahakna laikhidabasi Manipuri school singi menkhatpa ngamlaroidaba awatpa malaheuragani haiki Oja Jitendra na English grammar bu marik chumna tambiramagi matangda palladuna Oja K Nandababuna Oja asigi para ngasi phawba ningsingduna leiri haiki Oja gi matik magunbu singtharaduna Oja Malati Devi amadi Oja Vijayana chingba wangangki aroibada minute ani tumina leptuna layoi khraba Oja gi damak taibang mapuda thoni jaki Sapor Moina High School ki headmaster oiramba Ingudam Jitendra na manung matam chadana laikhitabada Guwahati da Lakhipur maigei ki mahaki marumpa pangsing amadi satra satri singi oiba apunba mihut kangpu amana thamoi sokna ningamdaba phongdoragli ngarang nongmaijing nimita Sri Sri Radha Govinda Bandopta Beltola Manipuri Welfare Organization ki VP Leisungbam Raskishore na mifam apoiduna pangthokkiba mifamda Takhelambam Arun Kumar amadi Thangjam Dinamanina daista phamki mifamda miyoi kunithoi romna saruk yaki Mifamda laikhidraba Ojagi thabak thorom kayabu singtharaduna Leisungbam Raskishore Takhelambam Arun Kumar Thangjam Dinamani Leisungbam Gorkishore Mayanglambam Suresh Thangjamongbi Nibharani na chingba miyoi kayana awaba phongdoknaki loiselakpada laikhidraba Ojagi thawai mirilna taibang mapugi nakta ingna chikna leirunaba thawni jakhiba kaloinana imung manungi awabada su saruk yari haina Leisungbam Yadumani gi cherol amada phongdorakli panba yai Oja Ingudam Jitendra December ki tang 13 ta laikhitabani
Kasar जिला की मनुंग चन्ना लेबा रिगुनलुंग विलेज दा My House Shall Be Called the House of Prayer हाइबगी थीम दा रिगुनलुंग बैप्टिस्ट चर्च BCEY जलियांगरोंग बैप्टिस्ट चर्च की पास्टर रेवरेंड चिंखिउलुआंग गोनमैना ngarang चर्च अमा रिबोन कक्तुना हांगदोखरे चर्च हांगदोकपगी थोरम अदुदा रेवरेंड डॉक्टर लमदिन पामै पास्टर एमेरिटस जलियांगरोंग बैप्टिस्ट चर्च रेवरेंड चिंखिउलुआंग गोनमै पास्टर जलियांगरोंग बैप्टिस्ट चर्च Reverend Khomjinba Pao Riangmai Pastor Zion Baptist Church Amadi Reverend John Kim Pamai Associate Pastor JBC na Daistapamki Numidasi ki tharongba mari lenana Zion Baptist Church ki Deacon namne pingna haikibada Rigulnung hairiba khunasi lisingamaga chamapan marfutara turuktagi hauduna khundaba haukiduna Rani Colony haina su khangnarabani haiki Haujik khunasi da yumnak kunthra taret khundaduna leidi Church ama naunamuk dedication tawjabani aduga Church asi isorna thaujanbiba church ama oirasanu aduga khunasi busu isorna konbiba oirasanu haina mahakna phongdokhi nauna sangaba church ki thoramda harauba phongdoktuna jagoi isegi thoram kayasu makhatana pangthoki khoina program sathariba she ipa pusingi lungbong haibani pa shina lam she manda kanbirame ashi mafamda 1996 ashi dige yum khun pan ba haurabani ashi mafam ashi Rani Colony hena suming thono lairaba mafam ne adugamat nasi ashi program ashi ishor nanung shi bibadagi sahi kun manga ashi program sathari bane ashi menongda haujik ashi khun ashi yumla kunthra tret moklai ashi nasi program ashi mi la pasina sahumga yangkhai moklai aduga masi saasi Baptist Churches in India BCUI haijariba church foundation sama uiribane Iramda mayamgi apunba khorjailup imakhol awang pasangbam na sinduna ngarang nongmaijing nimita Imphal gi BT Road ta leiba Rupmahol Theater da lubasigi patron member oiribi Tongbram Chandrakalana iba Leirol Saitharol koba sairengi lairik ama haunabi matungina phongkhre lairik phongbagi thoromasida Professor N Sanatombi former BC in charge Manipuri University na thoiba mitung Ima Kholgi President Dr. Chingangbam Chandrakalana Thoromapo Amadi Dr. Mayanglambam Sadananda Assistant Professor DM University na khanaba mithung oina lengsirki lairigasi aibi Tongbram Chandrakalagi taret suba lairikni aduga Ima Khol lupasigi oina chamaga taret suba lairikni hairi lairik khomgi thoromasida lamdamasigi tongan tonganba khorirol lupsingi mioi chamarom na sarukjaki haina Ima Khol awang posangbam gi thoburel wahengbam Roman mitai na phongdorakli Aroibada maroiba pau amukhanna Mathang chahi 2023 gi academic session dagi hauraga Assam dasu mitei meyakna lairik tamba haunana bataksin gadawri All Assam Manipuri Doctors Association amda amasung nongthanglima na kusamnaduna Pontarapur da free medical camp pangthokre Handakta Manipur Judicial Service 2022 da ahum suba position da mai paklakraba Fakhrul Islam Chaudhary butaram nokre Manipuri Literary Forum Assam ki Thausil Kanglup ki mipam ama koroi kandida pangthokre Sapor Moina High School ki headmaster oiramba Ingudam Jitendrana manung matam chadana laikidabada maigei kayadagi makhatana awapa phongdoknarakli Kasar jila gi Rigunlung village da church ama nauna hangdokre amasung Iramda miyam gi apunba khorjailup ima kholna Tongbram Chandrakalana iba Leirol Saitharol koba sairengi lairik ama phongkhre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asidaloi jare